Lembina, Tajo, Kedoraki to min the later there. Egi Wahangi Pokum Biro. Tompok yam tapna come la e. Bam. Aina Nambunu Shivade, Mapok Coding, Adam no shit in a legane. Nangida Makainangam Loita Matalate. Nangin Batundaba, Kari Lirabake, Nangita of the Hayo. Aina Sweetana, I give him being Batungangane. Nangita Moina Pinbigan Hirabati, Nangina Mangtaduna, I see the Pongangane. Lembina Tompokima Jindu, Patman Chili. Tajo. Siba Haiba Waisa, Amok Hanapangana. Take it a mug, Tajona Egi Mang Taduna Sigane. Tajo get a mug, Ainana Mang Taduna Sigan e. Si Haraduna, Tompokun do na Kappa e. Bab Nankaidurugi, say, Kapkano, Nangi Pin the Bakailiragi, Angon Hayo, Nangi the Mak I Lady Bashidi. Nanangasiwaram Liba Matau Sigarino. No Matasu. Aina halakpada asiguma mataw si wakitri. Si, ahayo, nanguna kanana kari haibino. Nang nadupok na nung sinalaram ni Basa. Tumpok ta ko lamba do among tado aga lembi na hairi. Tajaw na ay banong sibi ba? Ay kita mawabi ba? Ay kangi. Ay tajaw dagi. Kari kumba amata. Tamoy siyang nanijake. Masimatang di, tajaw na haraw-haraw yabiyo. Ayo, nanggi kariya pambano. Ay nahay daw ribo wasa. Swerte na yabi ka ni Haina, promise daw. Ngasi pa ba nang nahay ba da, ay niyada ba kariya o krabage? Ayo, nanggi pambado karino. Promise na daw, adu ka haike. Tompok ngayak tumin na lay, adu ka, yamtap na lembi tiging laka hayri Promise. Lembi, haige kanba wahaido, haibangam kide. Tompok ta yam nungsiba, mityang amagaloy na yung lagalay. Mitlo anidage, pirang suli palitan na sintaratli. Amuksu, sintariba pirang do, makut aduna, pat-pat tayo Hairudana, nang nahay ni haibada. Lembi, pamong da panglambaday, tap na hugat na lepi. Mamay do tumpok lam dati onchilate, nakandalay tukto na lay. Aduga, mamit adu, chichit vishilaga, aray bataw na putok to na hairap pa ni. Tajo, nang imong sige kalaga, amadi, sagaya sige kalaga, tangay patana, napiyama amok luhong law. Lembi ki wahay do tabada, tumpok ki koktakta, akan ba prajatarak pagum tokri. Pamlam badagi puk awgali. Aduga, lembi di yenglaga, chap yung duna lipaga, tarang nga madalay kri. Lembi gi jinbal dagi, asigam bawa hay se, taba panggani hay basi, tumpok na nong mata sukalu dabani. Ngasi, ikang kangaw da na lembi gi jinbal dagi, hayrak bawa hay singa du taraba matungda, tumpok ki tamoy do, macheta na kay kri. Lembi da kari hay gani hay bapaw, masana kangjade. Leplemba kongpamdo, kajit lingduna, lembi gi sagan anida, makutu tamlaga, lembi bu, mangondo onchilali. Lembi na mamay laytolak pamatamda, lembi gi mitlu anido, pirang tana, pumchocho tunalerami. Adu urubodagi, tompo ki tamoy do, amo ki henakay bahay bado oykre. Masado sauning ba na sutumat kre, wangang bapaw toki drabani. Sur mapi ama sang na hundok laga, maray tatli-tatli hayri. Beb, kaino ba, nang nahiri da? Adukan ba, taba da warabo haydo, nang mangnay ngun hay ba ngamlaba ka? Nang nasapaw, gyanta jaribra, nang nangang tokli ba wa aduna, ay gitamoy sida, kari param gani hay ba do, nang karimta kantarjiba kari gino. Nang sukang liban na tra. Ay na nang bu, kaya gimatik nung si haibasa. Madukang na kang na, ay ngondo wahay do, hay bang ngamlaba ko. Ba, nangay ba kayong tanong si Raba? Kari kito min na lebli, kumo, na jindo,
ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯎꯆꯨꯞ ꯌꯨꯡꯕꯒꯨꯝ ꯇꯨꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩ꯫ ꯂꯦꯝꯕꯤꯒꯤ ꯁꯒꯟꯗ ꯊꯝꯂꯝꯕ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯐꯠ ꯂꯧꯊꯣꯛꯑꯒ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯈꯖꯤꯛ ꯍꯟꯇꯣꯛꯑꯒ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯈꯪꯉꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯗꯨ ꯄꯥꯝꯃꯤ, ꯀꯔꯤꯒꯤꯁꯨ ꯄꯥꯝꯂꯣꯏ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯗꯨꯅ ꯃꯤꯠꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯀꯔꯤꯒꯤꯁꯨ ꯄꯥꯝꯂꯣꯏꯗꯒꯦ? ꯑꯗꯨꯕꯨ ꯕꯦꯕ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯥ ꯑꯃꯨꯛ ꯇꯧꯔꯨꯕꯒꯤ ꯈꯟꯅꯕ ꯀꯔꯤꯅꯣ? ꯅꯪ ꯑꯩ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯁꯨ ꯃꯌꯦꯡ ꯈꯛ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯏꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯩ ꯏꯆꯥ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯗꯨꯅꯤ꯫ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯕ ꯁꯤꯟꯒꯅꯨ꯫ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯌꯥꯕ ꯈꯛ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯩ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯒꯗꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯀꯞꯊꯣꯛꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯦꯝꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤ ꯌꯥꯕꯤꯌꯨ꯫ ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯇꯥꯆꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯅ ꯇꯥꯆꯧꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯁꯤꯗꯒꯤ ꯃꯌꯦꯡ ꯈꯛ ꯇꯥꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯥꯒꯩꯁꯤꯒꯤ ꯈꯜꯂꯒ ꯑꯃꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯃꯗꯨꯅ ꯇꯥꯆꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯝꯄꯣꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯕꯦꯕ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯍꯥ? ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯏꯌꯨ, ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯀꯥ ꯑꯁꯤꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯗꯕ ꯉꯝꯒꯗ꯭ꯔꯥ? ꯂꯦꯝꯕꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯉꯝꯒꯅꯤ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯞꯁꯦ ꯑꯩ ꯏꯁꯥꯒꯤꯗ ꯅꯠꯇꯦ, ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠꯀꯤ ꯌꯦꯡꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯀꯌꯥꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯧꯈꯤꯕ ꯐꯤꯔꯞꯅꯤ꯫ ꯃꯁꯤꯗ ꯇꯥꯆꯧꯁꯨ ꯁꯥꯒꯩ ꯑꯁꯦ ꯃꯨꯠꯇꯅꯕꯒꯤꯗꯃꯛ ꯌꯥꯐꯝ ꯊꯣꯛꯑꯦ꯫ ꯁꯥꯒꯩ ꯃꯨꯠꯄ ꯃꯨꯠꯇꯕ ꯑꯩ ꯈꯪꯗꯦ, ꯌꯨꯝ ꯄꯥꯟꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪ ꯑꯩ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯈꯪꯃꯨꯊꯛꯇ ꯃꯥꯡꯍꯟꯒꯦ ꯊꯧꯔꯥꯡꯒꯅꯨ꯫ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯆꯧꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯅꯪ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯁꯤꯅ ꯅꯪ ꯑꯣꯏꯔꯝꯂꯕ, ꯅꯪꯅ ꯑꯩ ꯑꯣꯏꯔꯝꯂꯕ, ꯋꯥꯍꯩꯁꯤꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯒꯗ꯭ꯔꯥ? ꯇꯥꯆꯧ, ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯒꯤ ꯆꯤꯟꯕꯥꯜ ꯊꯣꯡꯅ ꯍꯥꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯟꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯈꯛ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯪꯗꯕ ꯐꯩ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯆꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯟꯅ ꯂꯥꯛꯄ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯊꯥꯖꯗꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯅ ꯐꯅ ꯍꯪꯂꯕꯁꯨ ꯀꯦꯝꯇ ꯈꯨꯝꯗꯦ꯫
ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ꯫ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯀ ꯀꯔꯤ ꯍꯥꯏꯅꯔꯛꯄꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯁꯤꯕꯣ? ꯀꯞꯂꯝꯕ ꯂꯦꯝꯕꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯃꯥ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯒꯦ꯫ ꯍꯩ, ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯌꯨꯝ ꯄꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯏꯃꯥ, ꯇꯥꯆꯧꯒ ꯑꯩꯒ ꯈꯠꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ꯫ ꯍꯩ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏꯀꯣ꯫ ꯅꯄꯥꯕꯨꯡꯅ ꯇꯥꯔꯗꯤꯅꯦ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ꯫ ꯀꯔꯟ ꯇꯧꯒꯅꯨ, ꯉꯜꯂꯤꯉꯩꯁꯤꯗ ꯍꯟꯅꯕ ꯇꯧ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯐꯝꯁꯦ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯌꯨꯝꯗꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗꯨꯅ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ? ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯦ? ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯃꯤꯅ ꯈꯤꯇꯪꯗ ꯋꯥ ꯃꯊꯛ ꯊꯪꯅꯕ ꯁꯤꯟꯒꯅꯨꯅꯦ꯫ ꯂꯥꯛꯎꯀꯣ, ꯏꯃꯥ ꯊꯤꯜꯂꯁꯨ ꯊꯤꯟꯒꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗꯅꯦ ꯀꯣꯛ ꯊꯥꯗꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯖꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯒꯇꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯏꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯑꯔꯣꯏꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯆꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯪ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯌꯨꯝꯗꯩ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯊꯥꯖꯗꯨ ꯄꯥꯈꯠꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯂꯩꯕꯗ ꯏꯃꯥꯅ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ? ꯁꯤꯁꯨ ꯅꯪꯒꯤ ꯅꯌꯨꯝꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡꯉꯒꯁꯨ ꯀꯔꯤꯁꯨ ꯁꯥꯎꯅꯗꯦ ꯈꯟꯅꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯅꯦꯝ ꯅꯀꯨꯅ ꯀꯔꯤ ꯈꯟꯒꯅꯤ? ꯑꯩꯈꯣꯏꯕꯨ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯣꯏ꯫ ꯆꯠꯂꯦ, ꯂꯩꯍꯧꯔꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝ ꯁꯥꯎꯅ ꯂꯦꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯆꯥ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ, ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯑꯩꯕꯨ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯅ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯐꯥꯎ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯋꯥꯁꯦ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯍꯌꯦꯡꯁꯦ ꯃꯃꯥꯟꯅꯕꯤ ꯃꯤꯠꯂꯥꯎꯕꯤ ꯊꯥꯔꯒ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯍꯟꯕꯅ ꯆꯨꯝꯂꯅꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯄꯥꯔꯀꯤꯡꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯅꯤꯠ 15 ꯐꯥꯖꯤꯜꯂꯛꯑꯐꯥꯎ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯗꯩ ꯅꯨꯄꯥ 3-4 ꯀꯨꯝꯂꯛꯄꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯏꯉꯛ ꯉꯛꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯅ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯀꯩꯝꯇ ꯈꯟꯖꯤꯟꯗꯕ ꯃꯈꯩ ꯒꯥꯔꯤ ꯉꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯤ ꯃꯁꯥꯗꯨ
ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯖꯩ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯍꯥꯛ ꯀꯣꯏꯔꯩ ꯔꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯤ ꯑꯃꯠꯇ ꯂꯥꯛꯅꯗꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯕꯅꯤ꯫ ꯂꯦꯝꯕꯤꯅ "ꯑꯣꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ!" ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯂꯦꯝꯕꯤ ꯈꯨꯗꯥꯡ ꯅꯥꯝꯃꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯑꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯂꯦꯝꯕꯤꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯅꯝꯗꯅ ꯍꯥꯞꯀꯠꯂꯤ꯫ ꯂꯦꯝꯕꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯥꯎ ꯈꯣꯡꯉꯤ꯫ "ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ! ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯐꯥꯏꯁꯦ?" ꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯃꯅ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯃꯅꯤꯡꯗ ꯐꯝꯂꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯦ, ꯅꯨꯄꯤꯅ ꯌꯥꯝ ꯂꯥꯎꯈꯣꯡ ꯇꯧꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯅꯥꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯟꯊꯣꯏ ꯂꯥꯎꯅ ꯁꯤꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯍꯦ ꯃꯤꯐꯠꯇ, ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕꯁꯦ! ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯣ, ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯗ ꯈꯛ ꯊꯥꯔꯨꯏꯌꯦ." ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅ ꯁꯥꯎꯔꯝꯕꯗꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯕꯩ ꯂꯦꯝꯕꯤꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯜꯂꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯂꯦꯝꯕꯤ ꯃꯈꯧꯔꯤꯗ ꯃꯦꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯏ꯫ "ꯉꯥꯎꯔꯕ? ꯍꯧꯖꯤꯛꯁꯤꯒꯤ ꯃꯇꯝꯗꯗꯤꯅꯦ ꯑꯁꯥꯎꯕ ꯐꯥꯊꯕ ꯇꯝꯃꯨ꯫ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯁꯖꯤ ꯑꯃꯣꯝ ꯑꯃꯅ ꯃꯈꯧ ꯄꯣꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯎꯕ ꯉꯝꯗꯣꯏꯅꯣ? ꯀꯟꯇ꯭ꯔꯣꯜ ꯌꯣꯔꯁꯦꯜꯐ, ꯑꯣꯀꯦ?" ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯥꯏꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯇꯦ, ꯑꯃꯨꯛ ꯂꯥꯎꯕ ꯍꯧꯔꯛꯏ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯀꯞꯄꯋꯣ ꯂꯥꯎꯕꯣ ꯑꯃꯨꯛ ꯇꯣꯏꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯂꯦꯝꯕꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯈꯣꯡꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ "ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯊꯧ, ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯟꯗꯧꯔꯤ, ꯄꯩꯁꯥ ꯈꯔ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯕ ꯁꯣꯏꯔꯦ." ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯔꯣꯏꯕ ꯁ꯭ꯄꯤꯗꯇ ꯒꯥꯔꯤꯗꯨ ꯊꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯑꯣꯐꯤꯁ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯂꯦꯝꯕꯤꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯗꯦꯔꯦꯁ ꯃꯊꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯈꯥꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯥꯏ ꯀꯥꯗꯒꯤ ꯃꯃꯥꯒꯤ ꯀꯥꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯟꯗꯨꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯊꯨꯞꯂꯝꯕ ꯐꯤꯗꯨ ꯐꯠ ꯍꯨꯟꯗꯣꯛꯑꯝꯃꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯥꯏ ꯀꯥꯗ ꯆꯦꯟꯊꯣꯛꯂꯛꯏ꯫ "ꯍꯩ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ?" "ꯏꯃꯥ, ꯂꯦꯝꯕꯤꯗꯤ?" "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ." "ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯕꯒꯦ?" "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ?" "ꯏꯃꯧꯗꯣ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗ ꯆꯠꯈꯤꯕꯅꯤ, ꯍꯟꯖꯔꯛꯑꯅꯤ ꯀꯩꯗꯧꯒꯦ?" "ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅ." "ꯐꯔꯛ ꯇꯥꯕ ꯑꯣꯏꯔꯝꯂꯅꯤꯌꯦ, ꯐꯣꯟ ꯇꯧꯔꯒ ꯀꯗꯥꯏꯗ ꯂꯩꯒꯦꯗꯣ ꯍꯪꯉꯨ." "ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗꯒꯤꯅꯤ ꯐꯣꯟ ꯇꯧꯔꯤꯁꯤ, ꯔꯤꯡꯗꯤ ꯆꯠꯂꯦ, ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯦ." "ꯑꯩ ꯃꯃꯥ ꯏꯕꯦꯝꯃ ꯏꯅꯥꯎ ꯊꯥꯖꯗꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯪꯒꯦ꯫ ꯀꯗꯥꯏ, ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ, ꯏꯃꯥ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ." ꯇꯣꯝꯄꯣꯛ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯊꯥꯖꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯃꯃꯥꯗ ꯐꯣꯟꯗꯨ ꯄꯤꯁꯤꯜꯂꯤ꯫ "ꯏꯕꯨꯡꯉꯣꯔꯥ?" "ꯏꯅꯥꯎ, ꯑꯩꯅꯦ." "ꯑꯦ, ꯏꯆꯦ ꯑꯣꯏꯔꯦ, ꯀꯩ ꯂꯩꯔꯦꯒꯦ?" "ꯏꯃꯧꯗꯣ ꯂꯩꯔꯤꯕ꯭ꯔꯥ, ꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯪꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅꯦ." "ꯏꯆꯦ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯦꯝꯕꯤꯗꯤ ꯀꯨꯏꯔꯦꯅ ꯆꯠꯈꯤꯕ, ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ?" "ꯍꯜꯂꯛꯇ꯭ꯔꯤꯅꯦ, ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯇꯧꯔꯦ,
अदुदा पाखतना फोन तौरइबने नया नुपानसु ngसाइदगी मागी नंबरदा कॉल तौबने अदुबो फोनदो रिंग दे चलगा पाइदे हाइरिने करिनो मसिंग अंगसिना खालिसिबो इचे अय अमुक तौरगा पाखलक येंगागे होय होय अदुदि इचे थमलगी को होय इचे तोंपोकना याम खंगनिंगना हांगलकपनी इमाना कहरेनु मयुमदैदि चटखिबा कुइरे हाइरिने लंबीदा गाड़ी फंगदबै पंदुना लेख्रजाला नुमिसु तादा वाली ngayhak yenglase mamaday phondu phat mullaga lembida call phat tawshili tompokna call tawba matamda busy lerame call do amuk kakthlaga amuk hana tawbani adusu busy adum haire tompok masado koirang khoisauna bahaibudo oire mabukda khali aina ngasai dei phone tawbana paide aduga kanaga wari sanari no magisar तसेंग बदे लेंबी वारी सानब नते ममा इबे मने लेंबी द कॉल तौबा दुदा तोंपोक न तौशिलकपगा मपा जाना खिदुना तोंपोक की कॉल दो बिजी हाइरकपनी सोमदसु ममा इबे मथाजसु मसादु पाखतपना लेबे याद्रे मचिंद तपना सोली करिनो ने माना खालिसे फोन चिदंग दि पाइबे याइतना युमगी मिना पाखतलमनि पाखतलमोय हाइबसु केमते हे खंदिदको ऐगी चानु पेशिना असुक यामना ग्यान ताद्रिबसिबु असिबु करिगिनोबा वांगांग नंगांगना कॉल तौबदि लेप्ते कॉल हंजिन हंजिन तौरसु रिसीप्ति तौरखिदे मबुकनिंगदा चिंगनबा फावरए कॉल असुक याम तौरबा फावबदा पाइखट्रिबसिबु लंबीदगा फतनुंगदा थोबा जालने मिलाउबिदा फोन तौरगा हंगलके मखोइदगा लामब्राना पंथा बतौदना मिलाउबीद कॉल अमुक तौशिली अहान रिंग हेक चटपगा कॉल दो रिसीव तौरकपनी इमा कई लेरेगे यम थाजदना कॉल तौरइसिबो इबेमा नोइदगा अखोइ लेंबीदु लामब्राने इमा अखोइ दिलि लामदिये इमा लेंबीबु कइदौबु यावरगे ngसाइदो सिदा लामबनी मागी कादा चंगलगा यामना सुकपलंबनी मरम हंगसु हायु हाइबे यादे इबुंगो तोंपोका कई हाइनरकपनो खंगदे मतम खरादि युमसिदा लेरने हाइबदा इमाना मीगी ममांगदे काइजे फना साउनबा लेरसु युमदा हल्लो हाइरुबदै साउरगा हनखिबने चटखिबदि फना कोइरे हौजिफाव हंजिलक्ट्रि मनेम इबेमा इचेदुना कॉल तौरअमी मागी फोनदसु इमाना कॉल तौदुना येंगबने रिंगदि चले फोनदि पाइदे इमासे लेफम खंगदबै नंगोंदा हंगेना कॉल तौरइबसिने इमा लंबीदा गाड़ी फरक ताबोइरमबसु याई ngayhak leraga asomda call tawraga hangbiru halai halaktido yam henjina su khanbirunuda aisu call amuk tawraga yengage phare phare noide su lakte hairabanina ima thamagi ko hoi ima